ꯅꯨꯡꯊꯤꯜ ꯂꯥꯏ ꯈꯨꯔꯨꯝꯂꯨꯕꯒꯤ ꯊꯦꯡꯗꯣꯛꯈꯤꯗꯨꯅ ꯃꯥꯏꯕ ꯕꯥꯕꯨꯗꯨ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯐꯅ ꯐꯖꯅ ꯃꯝꯂꯦ, ꯂꯩꯔꯛꯇꯨ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯎꯗ꯭ꯔꯦ꯫ ꯍꯨꯏꯁꯨ ꯀꯞꯂꯤ, ꯈꯣꯡꯕꯥꯟꯗꯨꯗꯁꯨ ꯍꯪꯉꯣꯏꯁꯤꯡꯅ ꯐꯟꯐꯥ ꯆꯣꯡꯂꯤ꯫ ꯁꯣꯔꯣ ꯁꯣꯔꯣ ꯍꯥꯏꯕ ꯃꯈꯣꯜ ꯑꯃ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯗ ꯇꯥꯔꯤ꯫ ꯃꯥꯏꯕ ꯕꯥꯕꯨ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯊꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯨꯞ ꯇꯥꯔꯛꯏ꯫ ꯃꯥꯏꯕ ꯕꯥꯕꯨ ꯈꯣꯡꯊꯥꯡꯆꯞ ꯂꯦꯞꯄꯤ, ꯌꯦꯠꯀꯤ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯂꯥꯎꯕ ꯃꯍꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯥꯇꯣꯟꯅ ꯃꯅꯝ ꯁꯨꯠ ꯅꯝꯂꯝꯃꯤ꯫ ꯃꯥꯏꯕ ꯕꯥꯕꯨ ꯏꯅꯤ ꯍꯥꯏꯕ ꯈꯪꯕꯗꯩ ꯃꯊꯛꯇ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯏꯕ ꯕꯥꯕꯨꯗꯨ ꯈꯣꯡꯊꯥꯡ ꯈꯣꯡꯖꯦꯟ ꯈꯖꯤꯛ ꯌꯥꯡꯈꯠꯂꯤ꯫ ꯂꯝꯕꯤꯗꯨꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯎ ꯋꯥꯗꯨ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯅ ꯑꯃꯒ ꯕꯣꯝ ꯌꯩꯁꯤꯟꯅꯔꯛꯏ꯫ ꯌꯥꯝꯅ ꯀꯤꯕ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯇꯨꯡꯗ ꯈꯖꯤꯛ ꯅꯛꯁꯤꯜꯂꯛꯏ꯫ ꯃꯥꯏꯕ ꯕꯥꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯗꯤ ꯌꯧꯔꯛꯏ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯊꯣꯡꯒꯥꯜ ꯆꯪꯂꯛꯂꯒ ꯀꯣꯟꯊꯣꯡꯗꯨ ꯑꯃꯃꯝꯇ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯔꯣꯏꯕꯒꯤ ꯀꯣꯟꯊꯣꯡ ꯆꯩꯗꯨ ꯂꯣꯜꯂꯒ ꯃꯌꯨꯝꯂꯣꯝꯗ ꯑꯣꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯂꯛꯄꯗ ꯐꯩꯖꯣꯝꯒꯤ ꯅꯥꯃꯩꯗꯨ ꯇꯥꯔꯛꯄꯗꯩ ꯃꯈꯨꯠ ꯑꯣꯏꯗ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯁꯦꯒꯥꯗ ꯆꯞꯂꯒ ꯅꯣꯟꯊꯗꯨꯅ ꯇꯥꯔꯛꯂꯤꯕ ꯐꯩꯖꯣꯝꯒꯤ ꯅꯥꯃꯩꯗꯨ ꯁꯦꯝꯂꯝꯃꯤ꯫ ꯅꯥꯃꯩ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯅꯣꯡꯈꯠꯂꯛꯄꯗ ꯃꯍꯥꯛ ꯀꯣꯟꯊꯣꯡꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯤꯔꯞ ꯌꯦꯠ ꯑꯣꯏ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯒ ꯀꯣꯟꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯏ꯫ ꯀꯣꯟꯊꯣꯡꯗꯨ ꯄꯥꯏꯒꯦ ꯇꯧꯕꯗ ꯈꯨꯠ ꯑꯃꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯃꯥꯏꯕ ꯕꯥꯕꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯄꯥꯏꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯄꯥꯏꯔꯛꯂꯤꯕꯗꯨ ꯈꯨꯠ ꯃꯀꯛ ꯑꯃꯈꯛꯅꯤ ꯈꯪꯂꯛꯄꯗ ꯈꯪꯒꯟ ꯀꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯕꯥꯕꯨꯗꯨ ꯀꯣꯟꯊꯣꯡꯗ ꯂꯤꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯠꯂꯒ ꯅꯥꯝꯃꯗꯨ ꯊꯥꯡꯒꯠꯀꯦ ꯇꯧꯕꯗ ꯇꯨꯡꯂꯣꯝꯗꯩ ꯃꯈꯣꯡꯗꯨ ꯄꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯈꯪꯖꯤꯡ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯕꯥꯕꯨꯗꯨ ꯃꯃꯥꯏꯅ ꯎꯞꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜ ꯅꯂꯥ ꯇꯥꯐꯝꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯃꯥꯏꯕ ꯕꯥꯕꯨ ꯃꯍꯥꯛꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯃꯌꯨꯝꯒꯤ ꯃꯤꯅ ꯇꯥꯕꯤꯗ꯭ꯔꯕꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯑꯀꯣꯏꯕꯗ ꯇꯤꯟ 3ꯂꯛ ꯁꯤꯠꯇꯣꯛꯏ꯫ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ-ꯂꯨꯞꯂꯝꯃꯤ꯫ ꯃꯥꯏꯕ ꯕꯥꯕꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡꯇꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯏꯕ ꯕꯥꯕꯨ ꯀꯤꯗꯨꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯨꯡꯂꯣꯝꯗ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯉꯤ꯫ ꯅꯣꯡꯊꯛꯇꯩ ꯈꯤ ꯅꯣꯛꯄ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨ ꯅꯤꯜꯂꯝꯃꯤ꯫ ꯕꯥꯕꯨ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯃꯥꯡꯂꯣꯝꯗ ꯇꯥꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨ ꯃꯉꯣꯟꯗ ꯇꯞꯅ ꯅꯛꯁꯤꯜꯂꯛꯏ꯫ ꯑꯇꯤꯌꯥꯗ ꯅꯣꯡꯃꯃꯤꯠꯁꯨ ꯈꯪꯒꯥꯞꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯥꯏꯕ ꯕꯥꯕꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯀꯗꯕꯁꯨ ꯀꯤꯔꯦ꯫ ꯀꯤꯅ ꯃꯈꯣꯡꯗꯨ ꯃꯇꯨꯡꯗ ꯊꯥꯡꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯂꯛꯄꯗ ꯍꯧꯗꯣꯡ ꯑꯃꯒꯤ ꯃꯃꯩꯗ ꯈꯪꯅꯦꯠꯂꯨꯏ꯫ ꯍꯧꯗꯣꯡꯗꯨ ꯐꯟ ꯆꯣꯡꯗꯨꯅ ꯈꯪꯈꯣꯡ ꯈꯣꯡꯂꯛꯏ꯫ ꯃꯥꯏꯕ ꯕꯥꯕꯨ ꯄꯥꯈꯠꯇꯨꯅ ꯐꯟ ꯆꯣꯡꯈꯠꯄꯗ ꯈꯣꯡꯐꯝ ꯆꯥꯗꯕꯗꯩ ꯂꯣꯡꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯝꯕ ꯂꯥꯏꯔꯤꯛ ꯃꯆꯥꯗꯨ ꯃꯁꯥꯗ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯏ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯃꯁꯥꯗ ꯁꯤꯔꯝꯕ ꯂꯥꯏ ꯇꯤꯟ ꯉꯥꯛꯊꯣꯛꯅꯕ ꯂꯤꯛꯇꯨ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯥꯏꯕ ꯕꯥꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤꯗꯨꯗ ꯌꯥꯟꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝꯅ ꯄꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ?" ꯀ꯭ꯋꯥꯛꯅ ꯌꯥꯛꯅ ꯈꯣꯡꯂꯛꯈꯤ ꯑꯃꯗꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯑꯥꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯃꯥꯏꯕ ꯕꯥꯕꯨꯅ ꯎꯔꯛꯏ꯫ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯩ ꯈꯨꯠ ꯑꯁꯥꯡꯕ 2 ꯈꯪꯊꯤꯟ ꯊꯤꯟꯗꯣꯔꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯏꯕ ꯕꯥꯕꯨꯗꯨ ꯈꯪꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯅꯤ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯂꯒ ꯈꯕꯔ ꯄꯥꯅ ꯆꯥ ꯊꯛꯂꯤ꯫ ꯂꯝꯕꯤꯗ ꯃꯤ ꯁꯪꯒꯨ ꯆꯦꯟꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯏ꯫ ꯃꯅꯤ ꯍꯣꯇꯦꯜꯗꯨꯗꯩ ꯊꯣꯛꯂꯛꯇꯨꯅ ꯆꯦꯜꯂꯤꯕꯁꯤꯡꯗꯨꯗꯩ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯗ, ꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯃꯌꯥꯝ ꯑꯁꯣꯝꯂꯣꯝꯗ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ?" ꯅꯨꯄꯥꯗꯨꯅ ꯉꯥꯏꯍꯥꯛ ꯆꯠꯂꯝꯕꯗꯩ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯥꯏꯕ ꯕꯥꯕꯨꯗꯣ ꯃꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯅꯦ, ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯕ ꯆꯠꯂꯤꯕꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯃꯅꯤ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ
10 ꯆꯞꯄꯤ ꯑꯃ ꯐꯨꯔꯤꯠ ꯈꯥꯎꯗꯩ ꯂꯧꯊꯣꯛꯑꯒ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ ꯄꯩꯁꯥꯗꯨ ꯂꯧꯅ ꯃꯅꯤꯗ ꯍꯪꯂꯛꯏ꯫ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯒꯦ ꯃꯈꯣꯏꯅ ꯆꯦꯟꯅꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ? ꯃꯅꯤ: ꯏꯅꯦ, ꯃꯃꯥꯡ ꯂꯩꯔꯛꯀꯤ ꯈꯨꯔꯥ ꯃꯥꯏꯕ ꯕꯥꯕꯨꯗꯣ ꯃꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯁꯤꯔ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ, ꯑꯗꯨꯒꯤꯅꯦ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ: ꯐꯔꯦꯗ, ꯃꯗꯨꯒꯤ ꯃꯥꯏꯕꯗꯨꯗ ꯁꯤꯈꯤꯕ ꯃꯥ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯅꯕ, ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯌꯥꯝ ꯇꯧꯕ ꯃꯤꯅꯦ꯫ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒ ꯊꯪꯅꯕ ꯇꯣꯝꯕ ꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯁꯨꯃꯥꯡ ꯁꯝꯕꯟ ꯈꯥꯅꯔꯤꯁꯦ ꯃꯥꯏꯕ ꯕꯥꯕꯨꯒꯤ ꯈꯨꯠ ꯌꯥꯎꯋꯦ ꯍꯥꯏꯅꯩ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯍꯅꯨꯕꯤꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯉꯛꯂꯞ ꯌꯦꯡꯂꯝꯂꯒ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗ ꯃꯅꯤ ꯍꯣꯇꯦꯜꯗꯨꯗꯩ ꯊꯣꯛꯂꯛꯇꯨꯅ ꯃꯥꯏꯕ ꯕꯥꯕꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤ ꯃꯤꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯍꯜ ꯈꯔ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯗ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯥꯝꯃ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯃꯇꯥꯎ ꯃꯣꯍꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯔꯥꯡꯗ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯝꯂꯒ ꯍꯟꯈ꯭ꯔꯤꯅꯦ, ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯌꯦꯡꯉꯨ ꯇꯧꯔꯝꯃꯤꯕ ꯐꯤꯕꯝꯁꯦ꯫ ꯃꯣꯍꯣꯟꯅ: ꯉꯁꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯃꯥꯏ ꯅꯨꯄꯤꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯈ꯭ꯔꯤꯗ ꯇꯥꯎꯈꯠꯇꯨꯅ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯈꯤꯕꯅꯦ ꯍꯥꯏꯅꯦ꯫ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯆꯩꯁꯨ ꯄꯥꯏꯕ ꯑꯍꯜ ꯑꯃꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯗꯨ ꯃꯈꯣꯜ ꯅꯣꯡꯈꯣꯜ ꯑꯃꯠꯇ ꯇꯥꯍꯧꯗꯕ ꯖꯥꯠꯂꯥ? ꯃꯣꯍꯣꯟꯅ ꯑꯍꯜꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎ ꯉꯥꯏꯔꯝꯕꯅꯤ ꯍꯥꯏ, ꯃꯥꯗꯤ ꯉꯥꯏꯅ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯅꯦ꯫ ꯃꯣꯍꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯑꯣꯏꯅ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤ ꯃꯆꯥꯅꯨꯄꯥꯗꯨ ꯑꯩꯈꯣꯏꯗ ꯃꯄꯥ ꯍꯪꯕ ꯂꯥꯛꯄꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯃꯥꯗꯤ ꯉꯔꯥꯡꯅ ꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯇꯨꯡ ꯇꯍꯥ ꯏꯜꯂꯛꯄꯗꯗꯤ ꯃꯃꯥ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯊꯣꯡꯒꯥꯜꯗ ꯇꯥꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯒ ꯑꯩꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗ ꯏꯇꯥꯎ ꯕꯥꯕꯨꯗꯣ ꯃꯈꯣꯏ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯁꯤꯗꯨꯅ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤꯕꯅꯦ꯫ ꯃꯥꯏꯕ ꯕꯥꯕꯨꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗꯨ ꯃꯥꯏꯕ ꯕꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯃꯅꯤ ꯕꯥꯕꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯥꯞꯇꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯇꯤꯜꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ꯫ ꯆꯦ ꯂꯤꯟꯊꯣꯏꯒꯤ ꯚꯨꯠꯅ ꯍꯥꯠꯂꯤꯅꯦꯌꯦ, ꯀꯤꯖꯗ꯭ꯔꯥ? ꯈꯔ ꯑꯃꯅ ꯅꯠꯇꯦ ꯀꯩꯁꯨ, ꯆꯦ ꯂꯤꯟꯊꯣꯏꯗꯤ ꯌꯥꯝ ꯐꯕꯅꯦ, ꯆꯦ ꯑꯥꯁꯥꯒꯤ ꯚꯨꯠꯅ ꯍꯥꯠꯄ ꯑꯣꯏꯔꯝꯅꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯑꯀꯤꯕꯒꯤ ꯃꯃꯤ ꯁꯦꯡꯅ ꯇꯥꯔꯤ, ꯑꯃꯗꯤ ꯃꯥꯏꯕ ꯕꯥꯕꯨꯁꯨ ꯚꯨꯠꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯐꯝꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯃꯁꯤ ꯄꯨꯝꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯄꯨ ꯂꯩ ꯑꯃꯗꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡꯁꯨ ꯇꯥꯏꯕꯪꯁꯤꯗ ꯂꯩ ꯍꯥꯏꯕ ꯊꯥꯖꯔꯕꯁꯨ ꯚꯨꯠ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯍꯥꯠꯄ ꯉꯝꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯦ꯫ ꯃꯅꯤ ꯑꯃꯒ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯇꯥꯔꯝꯂꯒ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯆꯠꯅ ꯃꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯄ ꯑꯣꯏꯔꯒꯗꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯅꯠꯇ꯭ꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯈꯖꯤꯛ ꯈꯔ ꯃꯨꯛꯅꯕꯒꯤ ꯃꯃꯤ ꯇꯥꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅꯦ? ꯀꯣꯟꯊꯣꯡꯁꯨ ꯍꯥꯡꯂꯒ ꯊꯝꯂꯝꯕꯗꯨ ꯂꯣꯜꯂꯝꯃꯦ ꯍꯥꯏꯔꯤ, ꯀꯣꯟꯊꯣꯡꯗꯨ ꯃꯥꯏꯕ ꯕꯥꯕꯨꯅ ꯂꯣꯜꯂꯝꯂꯒ ꯆꯪꯂꯛꯄ ꯑꯣꯏꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯗ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤ ꯀꯅꯥꯅ ꯑꯣꯏꯕ ꯌꯥꯏ? ꯈꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯅꯤ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯛꯑꯦ꯫ ꯃꯥꯡꯒꯣꯜ ꯀꯥꯈꯠꯇꯨꯅ ꯃꯥꯡꯒꯣꯜ ꯃꯇꯥꯏꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯃꯈꯨꯠ ꯌꯦꯠꯅ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏꯔꯒ ꯐꯝꯊꯩ꯫ ꯃꯅꯤ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯐꯔꯦꯅꯦ, ꯃꯁꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯀꯅꯥꯅ ꯍꯥꯠꯄ ꯑꯣꯏꯒꯅꯤ? ꯃꯈꯣꯏ ꯏꯃꯨꯡꯅ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯁꯤꯡꯅ ꯑꯣꯏꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯑꯥꯁꯥ, ꯑꯇꯩ ꯍꯥꯠꯂꯤꯕ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔꯁꯤꯡꯅ ꯑꯣꯏꯒꯗ꯭ꯔꯥ? ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯅꯦꯗꯨꯒꯤ ꯋꯥꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯔꯗꯤ ꯃꯥꯅ ꯃꯥꯡꯍꯟꯅꯕ ꯇꯧꯈꯤꯕ ꯏꯃꯨꯡꯁꯤꯡꯗꯨꯒꯤ ꯃꯤ ꯑꯃꯅ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯁꯤꯖꯕꯗꯤ ꯈꯛ ꯑꯣꯏꯔꯝꯃꯣꯏ꯫ ꯄ꯭ꯔꯞ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯈꯨꯜꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯁꯤꯈꯤꯕꯁꯤꯡ ꯏꯈꯤꯕ ꯆꯦꯕꯥꯡꯗꯨ ꯂꯧꯊꯣꯛꯂꯒ ꯆꯦꯕꯥꯡꯗꯨꯗ ꯃꯥꯏꯕ ꯕꯥꯕꯨꯒꯤ ꯃꯃꯤꯡꯁꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯟꯊꯣꯏ ꯁꯤꯈ꯭ꯔꯕꯁꯨ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥ ꯁꯤꯕꯒꯤ ꯄꯥꯎꯗꯤ ꯀꯅꯥꯅꯁꯨ ꯇꯥꯗ꯭ꯔꯤ꯫ ꯈꯨꯜꯁꯤꯗꯩ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯦ꯫ ꯂꯤꯟꯊꯣꯏ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯈꯔꯗꯤ ꯃꯃꯥꯗꯨ ꯐꯪꯂꯕꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯁꯨ ꯆꯦꯕꯥꯡꯗꯨꯗ ꯃꯃꯤꯡ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯑꯇꯩ ꯆꯦ ꯆꯥꯡꯗꯨ ꯄꯨꯂꯞ ꯂꯧꯊꯔꯒ ꯆꯦꯕꯥꯡꯗꯨ ꯄꯥꯛꯅ ꯐꯥꯛꯇꯣꯛꯇꯨꯅ ꯊꯝꯂꯒ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯏꯕ ꯕꯥꯕꯨꯒꯤ ꯃꯤꯡꯗꯨꯒ ꯂꯤꯟꯊꯣꯏꯒꯤ ꯃꯃꯤꯡꯗꯨꯒ ꯑꯇꯣꯞꯄ ꯆꯦ ꯑꯃ ꯂꯧꯔꯒ
ꯏꯔꯒ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟꯒꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯃꯥꯏꯕ ꯕꯥꯕꯨ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯂꯤꯟꯊꯣꯏꯅ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯈꯤꯕꯗꯨ ꯃꯥꯏꯕ ꯕꯥꯕꯨꯒꯤ ꯈꯨꯠ ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯂꯤꯟꯊꯣꯏꯅ ꯑꯗꯨꯛ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯕꯗꯨꯗ ꯃꯥꯏꯕ ꯕꯥꯕꯨ ꯅꯣꯡꯃꯇ ꯂꯤꯟꯊꯣꯏꯒꯤ ꯑꯅꯥꯕꯗꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗꯁꯨ ꯃꯍꯥꯛꯅ ꯅꯤꯡꯊꯧꯖꯝ ꯁꯥꯒꯩꯒꯤꯗꯤ ꯃꯍꯥꯛ ꯂꯥꯏ ꯈꯨꯔꯨꯝꯗꯦ, ꯑꯅꯥꯕ ꯌꯦꯡꯗꯦ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯑꯩꯅ ꯍꯥꯏꯖꯔꯕ ꯐꯥꯎ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯤꯟꯊꯣꯏꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯅ ꯀꯅꯥ? ꯃꯁꯤ ꯂꯤꯟꯊꯣꯏ ꯃꯁꯥꯅ ꯌꯥꯅ ꯅꯠꯇ꯭ꯔꯒꯅ ꯌꯥꯗꯅ ꯑꯉꯥꯡꯗꯨ ꯑꯣꯏꯈꯤꯕ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯅ ꯋꯥꯐꯝꯁꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯑꯃꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯂꯤꯕ? ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯂꯤꯟꯊꯣꯏ ꯃꯁꯥꯃꯛꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯝꯂꯣꯏꯗ꯭ꯔꯥ? ꯃꯍꯥꯛ ꯃꯄꯥ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯃꯁꯥ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕꯗꯤ ꯈꯪꯐꯝ ꯊꯣꯛꯏꯅ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯝꯂꯒ ꯆꯧꯀ꯭ꯔꯤꯗꯨ ꯆꯤꯡꯁꯤꯜꯂꯛꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯅꯣꯟꯊꯗꯨꯅ ꯐꯝꯊꯩ꯫ ꯃꯅꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯣꯔꯧꯃꯥꯗꯤ ꯆꯪꯈ꯭ꯔꯦ, ꯃꯥꯒꯤ ꯅꯤꯡꯊꯤꯔ ꯃꯁꯦꯛ ꯃꯉꯥꯜꯗꯤ ꯂꯩꯍꯧꯔꯤ꯫ ꯆꯤꯡꯁꯥꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯏꯀꯥꯏꯊꯤꯕꯤ ꯃꯧ ꯑꯅꯧꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯃꯥꯏ ꯃꯆꯦꯠ ꯎꯠꯇꯨꯅ ꯅꯤꯡꯊꯤꯖꯔꯕ ꯊꯥꯖꯁꯨ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯕ ꯊꯣꯛꯂꯛꯂꯤ꯫ ꯑꯇꯤꯌꯥꯗ ꯎꯔꯣꯛ ꯄꯔꯦꯡ ꯄꯔꯦꯡꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯄꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯪꯂꯕ ꯃꯥꯂꯪꯒꯤ ꯏꯄꯣꯝꯗꯨ ꯆꯤꯡꯗꯩ ꯇꯞꯅ ꯈꯨꯜꯗꯨꯗ ꯁꯤꯠꯂꯔꯤ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯄꯔꯦꯡ ꯁꯥꯅ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡꯗꯨ ꯃꯥꯂꯪꯒꯤ ꯏꯄꯣꯝꯗ ꯀꯥꯂꯦꯟ ꯅꯨꯡꯁꯥ ꯀꯨꯏꯅ ꯈꯥꯡꯂꯨꯕꯒꯤ ꯑꯋꯥ ꯄꯣꯊꯥꯕꯒꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯂꯤ꯫ ꯃꯅꯤ ꯂꯤꯟꯊꯣꯏ ꯍꯣꯏꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯃꯥꯒꯤ ꯀꯥꯔꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯗꯨꯅ ꯍꯜꯂꯛꯏ꯫ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯅꯤꯒꯤ ꯃꯔꯨꯞ ꯊꯥꯅꯤꯜꯒꯤ ꯃꯆꯟꯅꯨꯄꯤ ꯑꯥꯁꯥꯅ ꯇꯨꯡꯂꯣꯝꯗꯒꯤ "ꯗꯥ ꯃꯅꯤ, ꯗꯥ ꯃꯅꯤ" ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯇꯥꯟꯅꯔꯛꯏ꯫ ꯃꯅꯤ ꯀꯥꯔꯗꯨ ꯈꯥꯝꯂꯒ ꯃꯉꯛꯇꯨ ꯀꯥꯔꯒꯤ ꯊꯣꯡꯅꯥꯎꯗꯩ ꯊꯤꯟꯗꯣꯛꯂꯒ "ꯑꯥꯁꯥ, ꯀꯩꯗꯧꯔꯦ?" ꯑꯥꯁꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ "ꯂꯤꯟꯊꯣꯏ ꯍꯣꯏꯗ ꯆꯠꯂꯨꯔꯤꯔꯣ ꯗꯥ ꯃꯅꯤ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯅꯤ "ꯍꯣꯏ, ꯂꯤꯟꯊꯣꯏꯒꯤ ꯑꯅꯥꯕ ꯍꯪꯕꯤꯔꯨꯕꯅꯦ." ꯑꯥꯁꯥ "ꯗꯥ ꯃꯅꯤ, ꯑꯗꯨꯗꯤ ꯂꯤꯟꯊꯣꯏ ꯈꯔ ꯐꯒꯠꯂꯕ꯭ꯔꯥ ꯀꯝꯗꯧꯍꯧꯔꯦ?" ꯃꯅꯤ "ꯑꯥꯁꯥ, ꯂꯤꯟꯊꯣꯏꯗꯣ ꯏꯐ ꯐꯒꯠꯇꯦꯅꯦ, ꯅꯪꯁꯨ ꯅꯃꯥꯟꯅꯕꯤꯅꯤ, ꯅꯣꯡꯃꯇꯁꯨ ꯆꯪꯗꯨꯅ ꯍꯪꯂꯨꯗꯅ." ꯑꯥꯁꯥ ꯑꯩꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯀꯤꯖꯩ, ꯑꯩꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯗꯣ ꯗꯥ ꯃꯅꯤ, ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯅꯨ, ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅꯦ." ꯃꯅꯤ "ꯍꯥꯏꯌꯨ ꯀꯩꯅꯣ, ꯏꯆꯟꯅ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ?" ꯑꯥꯁꯥ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯦꯗꯨ ꯃꯅꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯅꯤ ꯆꯦꯗꯨ ꯂꯧꯗꯨꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯦꯗꯨ ꯍꯥꯏꯐꯦꯠ ꯄꯥꯔꯒ ꯌꯥꯝꯅ ꯉꯛꯅ ꯑꯥꯁꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯑꯥꯁꯥ, ꯑꯩꯒꯤ ꯃꯤꯠꯅ ꯎꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤꯀꯣ?" ꯑꯥꯁꯥ "ꯗꯥ ꯃꯅꯤ, ꯑꯩꯅ ꯅꯉꯣꯟ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯣ? ꯑꯩꯅ ꯅꯍꯥꯟ ꯗꯥ ꯃꯅꯤꯅ ꯂꯤꯟꯊꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯝꯕꯗꯨꯗ ꯃꯥꯒꯤ ꯁꯤꯝꯇꯝꯁꯤꯡꯗꯨꯗ ꯈꯔ ꯆꯤꯡꯅꯕꯗꯩ ꯃꯁꯤꯒꯤ ꯇꯦꯁꯁꯦ ꯂꯤꯟꯊꯣꯏ ꯈꯪꯍꯟꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯇꯧꯍꯟꯕꯅꯦ꯫ ꯂꯤꯟꯊꯣꯏ ꯇꯁꯦꯡꯅ ꯀꯟꯁꯤꯞ ꯑꯣꯏꯔꯦ꯫ ꯑꯗꯣ ꯗꯥ ꯃꯅꯤ, ꯃꯁꯤ ꯑꯩꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ." ꯃꯅꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ "ꯑꯥꯁꯥ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ꯫